खुरमजरी ISTV की पाव मियेंग ताबिरी बपुनमकपु तरामना ओक्सरी हौजी फावगी मरुअब पाउटा अंगांग सिंबु ngakpi senbinaba social welfare department na child welfare committee mapangal kankat hangadori pau sandong na pizari marai baktiraba angang singbu ngakpi senbinaba social welfare department na Manipuri child welfare committee mapangal kankat hanaba akhanaba thausil thorang paikalakre thausil asigi matung ina Imphal West ki oina child welfare committee gi chairperson amaga loinena member mari nauna thabak tawhangadori amaromda Bisnupur Thawbal Sandel Sanapati Ukhrul Churchanpur amasung Tamelong district su child welfare committee gi mapangal kankat hanaba department asina makhata na thabak paikalakle Sanapati da committee ke chairperson amaga loinena member ahum hapsin gadori Bisnupur Sandel Ukhrul amasung Churchanpur da committee ke member ahum nauna hapsin gadori Thawbal amasung Tamelong district na member ani hapsin duna child welfare committee mapung fana thabak tawhanaba amadi maraibak thiraba tola tarba angang singna phangpham thokpa kanabu sing phanghanaba thabak paikalakadori Bihang Primary Health Center da Mirol Binupi Kuntragi Matakta Atian Matamgi Manungda Asoy Angam Yaudana Angang Unahan Kray Myanmar digi Fawa Anaba Sing Laktuna Health Center Asida Ana Layengi Kudong Saba Longnari Singhat Kendrugi Manung Labor Primary Health Center Asida Doctor Nurse Amadi Kusukulai Kaya Matiksana Thamduna Ana Layembagi Thabak Satari Center Asigi Medical Officer Incas Dr. Steve Tonung na Fongdropada Center Sida Housing ECG Ultrasound Singbagi Kudong Saba Kaya Fangle MBBS Doctor Ama Yauna Pun Staff Taraga Humdoina Tabak Tauri Ambulance Thamduna Anaba Sing Lokto Loksin Tawagi Tabak Su Satari Haina Fongdoraki Labor room okay Ayus OPT Hojiki infrastructure Hojik Powder Yoba Hospital Dagi Pangba Yaba Mayam Hojik Hoina Honarega That's why JSSK facility mayam facility lere ambulance 24/7 service to halle Narcotic and Affairs of Border Police Station Narcotic Control Bureau Assam Rifle Urkhul District Police amasung Sandel District Police ka khusam naduna Urkhul amasung Sandel District ki tongan ba mafum singda ain kaina Tharamba Kani Panbi Singh yantatuna mangan kre haina Police Department ki PRO gi charol amana hairi Kani Panbi Singh mangan bigi drive ama haukiba tang mapandagi tara taruk fawba chatraba haukrabani Drive aduda Urkhul District amasung Sandel District ki lam acre sani ni phuda ain kaina Tharamba Kani Panbi Singh mangan ki loinana NBA Police Station na tongan ba case tara lokhat ki haina charol asina makha tari Nipan Suba Open National Taekwondo Championship Tha Asigi Tang Kunga Taruktagi Kunga Nipan Fawa West Bengal ki Kanhalal Vidya Mandir Bara Bazar da Pangthokadoriba Asida Taekwondo Federation of Manipur gi General Secretary P Olena Lusingba Official Nepal Yauba Sanaru Singh asi West Bengal gi damak Imphal thadokrai Kongba Khatri Lekai digi Sanaru Singh lamthabagi thoram aduda Nahakpam Indrajit Amadi Taekwondo Federation of Manipur gi President N Momon Su Saruk Yaki Championship asida mai palakani haibigi thazaba lei haina Nahakpam Indrajit na Fongdokhi Manipur gi damakta Sanaru Singh na masi akoi Manipur thado ga chatpasida akoi Manipur gi damakta mai pak pangam da hona biru haibasi akoi na hona jagani haina gang singna willing loina na chale ji mai pak poi chino haina isori bhumda aina thoga akoi gi Manipur gi damakta chat poraptuna akoi gi leikai natraga kendra gi kodamakta ababa akoi na moi gi hek lakpada akoi na ongda bai damakta akoi na ngai dun leijani haibasi ai wisam Manipur State Kala Academy na lising ni tarau humdoi gi oina tongan ba award sing pinena ba lauthokre Fellows for the years 2013 da Raisam Samarendra Singh Amadi Sanahanbi Devi da Piragani Music ta Hawam Sumati Devi Manohar Sai Yumnam Jatra Singh Nat Sankritan Raisam Ongbi Langbango Laima Maita Isai Haisnam Ongbi Indu Devi Theatre Sagrapam Hemant Singh Sumangila Furit Sabam Chandra Singh Traditional Theatres Gaurulila Thang Tada Morangtem Samani Singh Wari Libada Amom Lala Singh Arang from the Irengbom Ibobi Singh Tribal Culture da Golmai Sanazawba Kabui Amadi Yangu Kom the Piragani Hariba Mana Singh Asigaloina
listing ni tarak humdogi Young Talent Award Literature Amadi Fine Art Manipur State Kala Academy Award pinanaba miyoi singi maming lauthokre Haukiba tang kunda wangkai katel asang bida sina fangkiba nan Manipuri adu masak maming kang mangamkre laikitraba miyoi adudi Deepak Sahu sahi kuntra ganipan apopa Krishna Sahu kawi hairi Bihar digi telepati da barada laibani hairi imong manungge miyoi singda asiba haksang sinakre hairi Lamjingba Artist Association gi Sumang Kumai Sajibugi Laihaugi Yaipo Thangin Tharam ngasi MG Avenue de Labor Indian Red Cross Society gi office da pangthokre Lila sigi director Narendra Ningomba yauna aiba manaubi na singba miyoi kana sarup yaki Sahita Seva Committee Manipur Kaksingi Mapok Numit amasung Golden Jubilee Celebration January gi tang talaga mangada pangthokadoriba asida Korilolgi Mana Singh Pinanaba Lauktokre Anirak Suba Sandra Sakhi Lifetime Gold Medal in Literature Asi Bangladesh Leba Ananta Kumar Saram the Piragani Yambe Mani Saita Manali Singh Talaga Taruk Dr. Sanabam Thanil Laimada Yendranbam Surleta Puraskar Singh Talaga Taruk na Dr. Nomaitem Pramodinida Singku Moirang Laima Ningsing Kavirdas Mana Lising Talaga Taruk Raghuvi Thiamda Samitigi Sahigi Chepong Sumtangi Article Singda Pigadaba Mana Singsu Lauktokre Hauze Roshilakpada Marueba Pau Amukana Angang Sigbungakpi Senbinaba Social Welfare Department Child Welfare Committee Mapangal Kankat Hangadori Miyang Tabiriba Punamakta Amukahana Kurumjari